Governor ga Unabagi Paodam Taminasi Mayam ngasi tangkun ga mathoi tha manga 2025 ayuki pung 13 da Security Advisor Unaruba matung nungthin pung manga da Manipur gi Governor Unabagi ayaba piraktura ima singi marakta ahanbada T Hais Sujata President imagi maira People Progressive Alliance Manipur PPAM gi member organization oiriba ani subada RK Sunita Secretary imagi maira ahum subada MC Maitei Manipur International Youth Center People Progressive Alliance Manipur PPAM gi member organization oiriba mari subada arambam data President AAMA People Progressive Alliance Manipur PPAM gi member organization oiriba mari suba Kuman Them Narmata Women Wing Dedi Maitei Coordinating Committee da Governor Unabagi Paodam ni MP Bimona Manipuri Governor da ngarangi thaudoktu gi matang da sero na maikre Kokomi na ngasi ahingdagi pung 9 gi Bandh Laothokhre Kangleipak bus ama may thakibadu adumayna okrulom da chatpada bus amo may tharadi Siroi Festival da kaiba lakadra haibagi ngarang action du lawkhibani Manipur sida yadau purup amadi yadau nataba kaya ama laikre ngarangi yam nungaitaba gari da Manipur thabagi isu aduda community amatana wangang de yengba khagtani adubo maitei pangangi saitagi di pendaba nungaitaba kandem torokpa phongdok pirakpadu yamna awangba thakti kai khumnajari haina arambai tengon gi PRO dobingang khairak pamna phongdrokli Myanmar tonjangda military singna PDF te awba sin kuki refugee singbu phanayam matak thokre nahan AR gi khutta laikhidraba kuki tara Myanmar da mathau mangam pangthokre